Paknafam, Jiri Lambi Athubada double lane Oiragani, Chief Minister. MUC ki wafam Unit Cabinet da Khanarabayai. Khonggang ki nupi singbu mapangal kangkhat halaba matamdata senmitlon ki fibam pagalakani Biswajit. Union Education Minister na Institute singi ranking lauthokre. Mikhal da free and fair ohenaba MHRC na camping chathagadawi. Tongan ba demand galoina na laibak asigi scheme worker sing strike changsin gadawi. Manipur gi lupa koti chani gatara 10.3 gi revenue deficit ki graph ki senpham thadokre. Sangai Express chani go humdoi positive oiraga ama sikhi. Ex-MLA gi wakat Supreme Court na dismiss tokre. MUC gi matangda MP na Union Minister sing unari. Kunaida bek na achauba thaudang lori Chief Minister. Mafam anida operation chathakre. Scheme worker sing na India sing thung na khongjang samsin gadauri. Huyen Lampao Namthak tauraga Isan Uday scholarship law na ba honaramba case ta police na chenaba miyoy sing hagatpa hokre. Khangapok ki miyam maromdam lepchaba ngamhalagani Dr. Akoy Sana. BJP waka taramathoy Congress ta yaukre. BJP di kahdrabasu thabakti leploi. Minister na loan amasung award yenthokre. Barak thong mathang thada sangaragani. MPP ki case September 15 da lepkre. CBI na achumba tawraktrabani na khongjang changsin ki gani. Election Haibasi Festival of Corruption oire. Iraipak Imphal Jiribam lambi double lane oina semlagani land acquisition gi lupa crore chamri ga marfu pirakle. Rims amasung NIT rank chanbangam kre. Border pillar number 81 gi memorandum pisan kre. Chingi CSO singa CM ga unakre. Sanalaibak registration number thadaba gari na thengzel lamba Huran bada chenaba sing police na hagat pangam kre. Medical da rims na nifu humdoi suba ranking da lady. Prepaid counter thingzan kre ngasi dagi hospital na taba feeder amatada may yadabada siem dabagi khongjang hauragani. BJP da yaurapa singi thazaba manghaloi P. Brojen.